ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯂꯤꯀꯥ ꯀꯧꯕꯤꯗꯨ ꯃꯁꯛ ꯃꯇꯧꯗꯤ ꯊꯣꯏꯅ ꯊꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯔꯣꯜ ꯇꯥꯕ ꯈꯔ ꯋꯥꯠꯄꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯅ ꯆꯥꯗꯕꯒ ꯀꯩꯒ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯃꯊ꯭ꯋꯥꯏꯗꯨ ꯋꯥꯅ ꯃꯉꯩ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯥꯂꯤꯀꯥ, ꯅꯪꯕꯨ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯑꯃꯨꯛꯇ ꯆꯪꯂꯛꯎꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ" ꯍꯥꯏꯅ ꯅꯥꯀꯜꯗꯨꯗ ꯐꯝꯃꯨ ꯍꯥꯏꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯃꯥꯗꯤ ꯄꯥꯈꯠꯅ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯅꯥꯀꯜꯗ ꯐꯝꯊꯔꯒ "ꯏꯃꯥ, ꯅꯪꯕꯨ ꯅꯁꯥꯒꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯕ? ꯅꯠꯇꯦ ꯑꯩꯕꯨ ꯃꯥꯏꯕ ꯀꯧꯍꯜꯂꯨꯆꯣꯔꯣ?" ꯇꯣꯝꯕꯤꯔꯩ ꯇꯁꯦꯡꯅ ꯋꯥ ꯍꯥꯏꯕꯗꯤ ꯋꯥꯔꯕꯅꯤ, ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯉꯛꯇꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯂꯤꯀꯥꯁꯨ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ "ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯀꯔꯤꯒ ꯇꯧꯔꯕꯅꯣ ꯍꯥꯏꯅ꯫ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦꯗ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯅ ꯃꯐꯝ ꯑꯃꯇꯪ ꯈꯪꯅ ꯂꯩꯍꯧꯔꯗꯤ ꯍꯥꯏꯗꯅ." ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯂꯣꯏꯕꯒ ꯅꯪꯗꯦ ꯃꯥꯂꯤꯀꯥꯅ ꯃꯔꯛ ꯐꯠꯊꯠꯂꯒ "ꯑꯁ ꯏꯃꯥ, ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯑꯁꯤꯕ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯀꯥꯏꯅ ꯂꯦꯝꯕ ꯋꯥꯠꯂꯅꯤꯗ." "ꯏꯁꯦ, ꯀꯔꯤꯒꯤ ꯂꯦꯝꯗꯕꯅꯣ? ꯂꯦꯝꯗꯕꯒꯤ ꯋꯥꯗꯨ ꯇꯣꯛꯈ꯭ꯔꯒ ꯑꯩꯅ ꯊꯨꯞꯈ꯭ꯔꯒ ꯅꯪꯅ ꯇꯣꯝꯇ ꯀꯔꯝ ꯂꯩꯍꯧꯒꯦ ꯍꯥꯏꯔꯤꯅꯣꯅꯦ?" ꯃꯥꯂꯤꯀꯥꯗꯨ ꯇꯁꯦꯡꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯗꯣꯝꯆꯥ ꯑꯃꯒꯁꯨ ꯍꯦꯛ ꯈꯠꯅꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯥꯎꯅꯤꯡ ꯂꯩꯕ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛꯇꯪ ꯏꯪꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯈꯨꯗꯛꯇ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯤ "ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯂꯩꯕꯥꯛꯅ ꯇꯥꯔꯒ ꯅꯨꯄꯥꯗꯨ ꯁꯥꯔꯒ ꯍꯦꯛꯇ ꯄꯥꯟꯕ ꯌꯥꯕꯗꯧꯅ ꯅꯨꯄꯥꯗꯨ ꯌꯥꯎꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯉꯣꯟꯗ, ꯅꯨꯄꯥ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣꯕ?" ꯍꯥꯏꯅ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯗꯦ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯁꯨ ꯏꯇꯞ ꯇꯞꯅ "ꯃꯁꯤꯗꯤꯕ ꯅꯨꯄꯥ ꯂꯩꯇ꯭ꯔꯗꯤ ꯂꯩꯇꯦ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯁꯤꯗ" ꯍꯥꯏꯅ ꯁꯣꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯂꯤꯀꯥꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯑꯃꯨꯛ ꯂꯧꯔꯒ ꯍꯦꯛ ꯈꯪꯇꯨ ꯇꯨꯁꯤꯜꯂꯝꯃꯤ꯫ "ꯑꯌꯣ, ꯃꯁꯤꯒꯤ ꯐꯩꯔꯦꯟꯁꯤꯅ ꯇꯨꯍꯜꯂꯕꯅꯤ, ꯀꯞꯄꯅꯤ ꯅꯪꯗ" ꯍꯥꯏꯅ ꯐꯩꯔꯦꯟ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯩꯅꯥꯁꯨ ꯐꯥꯎꯔꯣꯏꯗꯕꯗꯨꯗ ꯐꯨꯖꯤꯟꯖꯔꯨꯔꯕꯅꯤꯅ ꯃꯈꯨꯠꯇ ꯃꯨꯛ ꯅꯥꯔꯗꯨꯅ ꯁꯨꯒꯠꯂꯒ "ꯑꯌꯣ, ꯈꯨꯠꯇꯨꯝ ꯅꯥꯔꯒ ꯇꯣꯛꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ꯫ ꯃꯣꯏꯅꯗꯤ ꯈꯪꯗꯅ ꯌꯨꯝ ꯄꯥꯟꯕꯗ ꯍꯥꯏ, ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯨꯄꯥꯗꯤ ꯂꯩꯁꯨ ꯂꯩꯇꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ ꯑꯩꯅ ꯏ ꯊꯣꯛ ꯀꯥꯗꯅ ꯂꯩꯕꯥꯛꯅ ꯇꯣꯠꯂꯒ ꯅꯨꯄꯥ ꯁꯥꯗꯣꯛꯂꯒ ꯊꯣꯛ ꯂꯨꯍꯣꯡꯊꯣꯛꯅꯤ ꯈꯪꯗ꯭ꯔꯤ." ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯥꯟꯖꯥ ꯏꯆꯥ ꯆꯥꯗꯅ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ, ꯃꯥꯒꯤꯅ ꯃꯌꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯏꯅꯦ, ꯅꯪꯅ ꯅꯨꯄꯥ ꯁꯥꯕꯗ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯕꯤꯌꯨ." "ꯆꯠꯊꯣꯛ ꯆꯣꯗ ꯆꯠꯂꯣ, ꯁꯛꯁꯤꯒ ꯑꯉꯥꯡ ꯃꯆꯥ ꯃꯥꯅꯁꯨ ꯅꯨꯄꯤꯒꯁꯨ ꯊꯤꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ. ꯃꯔꯨꯝꯗꯒꯤ ꯏꯔꯥꯡ ꯍꯧꯔꯦꯅꯦ." "ꯏꯁ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯏꯅꯦꯅ ꯑꯔꯤꯕꯤ ꯑꯣꯏꯔꯤꯅꯦꯅ ꯌꯨꯝ ꯄꯥꯟ ꯈꯪꯖꯗꯕꯒꯤ ꯅꯊꯟꯇ ꯂꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯕꯩ ꯋꯥꯅꯤ. ꯑꯗꯨꯕꯨꯅꯦ, ꯆꯍꯤꯗꯨ ꯄꯥꯎꯔꯗꯤ ꯀꯌꯥꯝ ꯌꯥꯝꯂꯒꯦ ꯍꯥꯏꯗꯣ ꯑꯝꯇ ꯈꯟꯊꯔꯒ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯒꯅꯦ, ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ. ꯃꯔꯨꯝ ꯀꯥꯏꯅ ꯆꯍꯤ 12-12 ꯍꯥꯏꯔꯕꯅꯦ. ꯄꯥꯈꯪ ꯌꯥꯡ ꯐꯥꯔꯛꯂꯤꯕ ꯃꯇꯝꯅꯤ." "ꯏꯁ, ꯌꯥꯝ ꯄꯥꯈꯪꯅꯤꯀꯣ. ꯆꯠꯊꯣꯛ ꯑꯥꯗ, ꯅꯃꯤꯠ ꯐꯥꯎꯕ ꯀꯥꯛꯇ꯭ꯔꯤ, ꯑꯗꯨꯒ ꯄꯥꯈꯪ ꯀꯥꯏꯅ. ꯌꯦꯡꯅꯤꯡꯗꯦꯅꯦ, ꯆꯠꯂꯣ ꯑꯥꯗ." "ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯁꯨ ꯏꯇꯨꯅ ꯌꯦꯡꯕꯤꯗꯧꯕꯅꯤ." "ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤ ꯎꯔꯤꯁꯤꯕꯣ? ꯍꯦ ꯅꯣꯡꯗꯝꯕ, ꯑꯩꯒꯤ ꯏꯃꯤꯠꯁꯦ ꯇꯥꯡꯍꯟꯕꯤꯔꯣ, ꯏꯅꯥꯁꯤꯁꯨ ꯑꯝꯇ ꯇꯥꯍꯟꯕꯤꯔꯅꯨ ꯀꯩꯗꯧꯒꯦ?" "ꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯦ ꯅꯣꯡꯗꯝꯕ, ꯁꯣꯏꯍꯜꯂꯣ ꯑꯩꯒꯤ ꯋꯥꯈꯜꯁꯦꯅ ꯂꯥꯎ." "ꯃꯁꯤ ꯃꯊꯣꯏꯅꯩꯅꯦ ꯃꯁꯦ" ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯁꯥꯎꯅ ꯃꯌꯥꯅꯨꯄꯥꯗꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯁꯨ ꯍꯟꯕꯤꯕ ꯅꯠꯇꯦ, ꯃꯅꯦꯗꯨ ꯑꯣꯟꯁꯤꯜꯂꯒ ꯃꯔꯩ ꯇꯤꯡꯊꯣꯛꯁꯤꯜꯂꯝꯃꯒ ꯎꯁꯤꯠꯇꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯂꯤꯀꯥ ꯉꯦꯛ ꯂꯥꯎꯅ ꯑꯗꯨꯝ ꯐꯝꯊꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ "ꯑꯩ ꯁꯤꯕꯨ ꯀꯌꯥꯝ ꯂꯤꯔꯕ ꯖꯥꯠꯅꯣ?
ꯑꯉꯥꯡ ꯐꯥꯎꯕ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯂꯛꯅꯔꯤꯁꯤꯕꯣ? ꯃꯇꯣꯝꯇ ꯁꯨꯝ ꯈꯟꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯅ ꯊꯤꯔꯤ. 15, 16, ꯑꯩꯗꯤ 35 ꯁꯨꯔꯕꯣ? ꯁꯤꯅꯅꯤꯗ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕꯅ ꯑꯔꯤꯕꯤ ꯈꯣꯡꯎꯞ ꯐꯥꯎꯕꯤ ꯍꯥꯏꯗꯅ ꯂꯛꯅꯔꯤꯁꯤꯗꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯅꯝꯃꯩꯕꯦꯝ ꯃꯆꯥꯏꯕꯤꯗꯨ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯅ, ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯇꯠꯇꯦ, ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦꯕ? ꯏꯅꯝꯃ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯣꯏꯅꯦ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏ ꯋꯥꯅꯤ? ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦꯗ. ꯏꯁꯥ ꯏꯇꯣꯝꯇ ꯏꯁꯥꯒꯤ ꯆꯍꯤꯁꯤ ꯄꯥꯔꯒ ꯌꯦꯡꯂꯨꯕꯗ ꯈꯪꯕꯒꯤ ꯋꯥꯅꯤꯗ. ꯅꯁꯥꯒꯤ ꯆꯍꯤꯗꯣ ꯀꯌꯥꯝ ꯁꯨꯔꯦ ꯍꯥꯏꯁꯦ? ꯅꯁꯥꯗꯤ ꯈꯪꯂꯤꯕ ꯋꯥ ꯑꯣꯏꯔꯦ. ꯏꯅꯝꯃꯁꯨꯕ, ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯁꯤꯟꯕꯗꯤ ꯀꯟꯈ꯭रे. ꯑꯗꯣ ꯏꯕꯦꯝꯃ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪꯒꯤ ꯆꯍꯤꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯅꯤ ꯊꯤꯕ ꯌꯥꯔꯛꯇꯧꯔꯦ. ꯅꯪꯕꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯅꯕ ꯇꯧꯔꯁꯤꯅꯦ. ꯏꯃꯥ ꯍꯥꯏꯔꯤ ꯌꯦꯡꯉꯣ, ꯅꯪꯒꯤ ꯈꯟꯕꯗ ꯁꯤꯕ ꯐꯥꯎꯕ ꯉꯝꯗ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕꯁꯦ, ꯃꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯗꯤ ꯁꯤꯈꯤꯔꯣꯏꯅ ꯂꯩꯔꯤ. ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯗꯤ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯃꯥꯂꯤꯀꯥ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯕ ꯃꯅꯝ ꯑꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯁꯥꯎꯔꯤ ꯇꯧꯔꯒ, ꯏꯅꯝꯃꯒꯤ ꯋꯥꯇꯥꯁꯤꯗꯤꯕ ꯏꯃꯥꯁꯤ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ. ꯑꯗꯨꯒ ꯑꯩꯕꯨꯅ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯗꯤ ꯐꯒꯅꯤꯅ ꯈꯟꯕ ꯃꯥꯜꯂꯤ. ꯑꯩꯁꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕ ꯀꯨꯏꯔꯕꯅꯤ. नुपा अमतंग फंगदबसिदा अदुगी वाना खांगलिबन नुपा अमतंग फंगबगदिने अदुमक ऐसु पाइथोख्रदम हाइना मनम मन वा हाइबगा अमता नंगदा फेट हाइदोक्लगा मागी थोकपा कोंथोंग अदोमदा थोकिरम मसनुपीगी मतौदुदा मनम मासु साउबदी लारदना नोकमी दुम तौदुना मसिंदा तप फसीदीबा हाइना सोलगा थोंगाल अदोमदा थोख्रिबा मसन अदुना तानबा हाइना खोंजिल कलपना हो नंग चतौरीबदुना कदाइदनो हो नुपा थीबा नुपा अमदा थीरुगे मखोंग टेक ओइगेरा ममि तांगबबु ओइगेरा अमबु थेंगनरदि हेक्तने सत्लौ सियंख्रदम हाइना माना थोकपा अमा ngang थोखिरमी चाइबी उपाय लेता नुकमी दुम तौदुना उथोकपनि मसीदीबा चाहिसिना अतिया पकना वांग वखलसिना अगांग मचा अमगी वखलदनि माना लेरिबसि हाइना अदुमक मासु मसिंदा सोलगा इमुंगदा संखिरमी असोमदना मालिकादु मयुमदगी साउरी पोमथोकलगा मसिंदा सोंदुना सुम लाकपदा ममित मना ओलहौदबदगी लेरंबा नुंगदुम अमदा खुदी हेक थिजिल्लगा ममांगदा सलंबा नुपादुदा हेक वाइसिल्लमी अयो मसीरेदा कइनो तोरिसिना असुक साउना लेरिबा लंबीसिदा सुमना सत्तदना हेक्तु वाइसिलेसिबा नुंगतुम ममा लेबदो उहौददना खुदी थिजिनबदगिनी साउबा यादे लेसाबिनी लेसाबी ओइरदि काइदेदा मोंगमनिनी करिबो कैसु हाइदे साउबा यादे हाइबनिदा साउदिदा मैसु पाखंग करिबो सोमसु लेसाबी ओइबगुम ऐसु पाखंगनि हाइ थादि थाजाखिद्रेदा चिराइदुगा असेंबनी ऐ पाखंगनि चिराइ सिबुदि वाखल खर खनबे हेंजनखिदना हुचिनखिबनी युम पानगिदि हाइदा करिगी वाखल खंदना लैरुरिबनो मालिकागी इसेंग सेंगना हाइरक्लिबो वादुदा थोइबदो साउबदि लायरदना नोकमी दुम तौदुना अखोइ इमुंगदो खरंदंग अदुना इमुंगी खलिंगैदा नुपीगमता थीबा खंगदबनी अदुदि आइगा सब मानरे ऐसु इमुंगी खलिंगैदा युम पालौदबनी अदुबा हौसिक्ति चहिसा यामसिलक्तना मयाम नैबु अरिबि हाइना लक्नाबदा लोइरबनी अदुदि ngasi इबानिंगा थेंनरिसे ताइबंग सेमा मपुना सिनबीदना थेंनहनबो ओइरिनि होइने अदुमाइन ओइरमबसु कनाना खंगबनो अनिसे थेंनहनद्रदि अरिबि ओइदना अदुम लैरनि खलमगनि लाई मासु होइने मपु मागी थौसिनसि फावबदि थौना फजरी हाइना अरिबि अनिदो नोकमिनरी तानजादुदा नाकलदा पोटफमदा पोट लैबा थोकलकपा मौ अमना मखोय अनीना नोकमिनरीबदु उरगा पिसुम खजिक सुक्तोक्तुना मसिदा नुपा अमगा नोकतना वरी सारिसिबु मालिका नत्रनि अंगकपनि लैसाबी मसा ओइदना इनखलकपा मतमदुदना अरिबि सादना लैरि अदुगा हौसिक्ता खोमु फावरकान्सिदा इरांग तौरि मालिने माइदा मिट पोथोकना नाख्रे
ꯑꯆꯧꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯂꯤꯀꯥꯗꯨ ꯈꯔꯗꯤ ꯇꯥꯍꯧꯕꯅ ꯁꯥꯎꯅꯤꯡꯅ ꯁꯧ ꯂꯥꯎꯅ ꯈꯣꯟꯖꯦꯜ ꯌꯥꯛꯂꯞꯅ "ꯏꯅꯝꯃ ꯉꯥꯏꯈꯣ, ꯍꯧꯖꯤꯛꯀꯤ ꯏꯅꯝꯃꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯑꯩꯉꯣꯟꯗꯔ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯒꯦ? ꯏꯁ ꯅꯆꯤꯟ ꯊꯤꯅꯨ, ꯍꯧꯖꯤꯛꯇ ꯈꯨꯃꯨ ꯐꯥꯎꯔꯀꯥꯟꯁꯤꯗ ꯏꯔꯥꯡ ꯇꯧꯏ ꯀꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅꯦ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦ, ꯅꯣꯏꯒꯨꯝꯕꯤ ꯑꯔꯤꯕꯤꯒ ꯄꯥꯟꯅꯕ ꯁꯪꯗꯦꯀꯣ꯫ ꯏꯔꯤ ꯍꯦꯛ ꯅꯤꯈꯩ ꯇꯧꯖ ꯁꯥꯔꯤꯁꯤ, ꯇꯧꯖ ꯁꯥꯔꯤꯗꯣ ꯑꯎꯕ ꯈꯨꯗꯤꯡꯅ ꯂꯣꯏꯅ ꯇꯥꯟꯅꯅꯤ ꯏꯕꯦꯝꯃ, ꯀꯩ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯀꯔꯤ? ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯗꯅ? ꯌꯦꯡꯉꯝ ꯁꯥꯉꯝꯗꯕꯤ ꯅꯪ ꯉꯁꯤꯗꯤ ꯏꯟꯊꯨꯒꯤ ꯈꯪꯗꯦꯗꯅ꯫ ꯑꯁ ꯁꯥꯎꯈꯤꯅꯨꯁꯦ, ꯍꯟꯗꯣꯛꯁꯦ, ꯅꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯄ ꯁꯣꯏꯔꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯒꯜꯂꯤꯗꯨꯕꯨ? ꯃꯤꯅ ꯋꯥ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯑꯣꯟꯁꯤꯟ ꯈꯠꯅ ꯂꯩꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯤ ꯈꯠꯅꯕꯗ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯄ ꯇꯥꯔꯤ꯫ ꯏꯁ ꯅꯪ ꯃꯌꯥꯝ ꯈꯪꯉꯤꯕ? ꯑꯩꯁꯦ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯈꯠꯅꯕꯗ ꯏꯃꯤꯡ ꯆꯠꯂꯤꯅꯦ, ꯃꯥꯂꯤꯀꯥ ꯍꯥꯏꯗꯅ, ꯃꯥꯂꯤꯀꯥ ꯄꯥꯏꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯁ ꯂꯣꯏꯔꯦꯍꯦ ꯍꯥꯏꯔꯒ ꯊꯣꯏꯕꯗꯣ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯂꯤꯀꯥꯁꯨ ꯈꯖꯤꯛ ꯏꯀꯥꯏꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯁꯥꯎꯖꯤꯟꯅꯗꯨꯅ "ꯑꯩꯗꯤ ꯃꯁꯥꯒꯤ ꯌꯥꯝ ꯁꯥꯎꯒꯠꯂꯤ, ꯃꯤꯅ ꯂꯥꯛꯆꯕꯁꯨ ꯌꯥꯗꯦ." ꯊꯣꯏꯕ ꯏꯇꯞ ꯇꯞꯅ "ꯑꯩꯗꯤ ꯃꯤ ꯈꯠꯅꯕꯁꯤ ꯄꯥꯝꯗꯦ, ꯏꯪꯅ ꯇꯞꯅ ꯍꯤꯡꯕ ꯄꯥꯝꯖꯩ꯫ ꯑꯗꯨꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯃꯤ ꯈꯠꯅꯗꯅ ꯏꯪꯅ ꯇꯞꯅ ꯂꯩꯅꯕ ꯍꯣꯠꯅꯔꯣ." "ꯀꯩꯒꯤ ꯑꯩꯗꯤ?" ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯪꯉꯤ꯫ "ꯍꯣ ꯑꯩꯒꯤ ꯏꯇꯨ ꯑꯣꯏꯅꯕ." "ꯊꯨꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ?" "ꯊꯨꯗ ꯌꯥꯗꯕꯒꯤꯅꯤ, ꯑꯩꯈꯣꯏꯅꯤꯗꯤ ꯑꯔꯤꯕ ꯑꯣꯏꯗꯅ ꯐꯅ ꯀꯨꯏꯅꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯇꯧꯅꯗꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯍꯦꯛꯇ ꯊꯨꯖꯤꯟꯗꯕ ꯌꯥꯗꯕꯅꯤ." "ꯏꯁ ꯇꯟꯖꯗ꯭ꯔꯥ? ꯏꯀꯥꯏꯒꯤ ꯑꯗꯨꯝ ꯇꯧꯏꯃꯤ." "ꯏꯀꯥꯏꯕ ꯂꯥꯏꯔꯤ, ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯍꯥꯏꯅꯣ?" "ꯀꯩꯅꯣ ꯉꯁꯤ ꯈꯛꯇ ꯎꯅꯔꯒ ꯖꯥꯠꯀꯤ ꯋꯥ ꯌꯥꯝꯅ ꯍꯪꯖꯤꯜꯂꯛꯏꯁꯤꯕꯣ?" "ꯍꯥꯏꯗ ꯌꯥꯗꯗꯅ ꯍꯥꯏꯔꯤꯅꯤ, ꯑꯔꯦꯞꯄ ꯑꯃ ꯍꯥꯏ, ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯍꯥꯏꯕꯅꯣ? ꯅꯪ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯗꯕꯅꯤ." "ꯑꯁ ꯅꯨꯃꯤꯠ ꯑꯐꯕꯒ ꯑꯝꯇ ꯈꯪꯗꯦꯗ, ꯑꯩꯅꯦ ꯈꯨꯠꯄꯥꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯒꯦ꯫ ꯍꯌꯦꯡꯁꯤ ꯁꯣꯏꯗꯅ ꯃꯐꯝꯁꯦ ꯂꯥꯛꯑꯣ, ꯑꯗꯨꯒ ꯅꯨꯃꯤꯠꯇꯨ ꯂꯦꯞꯅꯔꯁꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯑꯔꯦꯞꯄ ꯑꯃ ꯂꯦꯞꯅꯔꯁꯤ." "ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯦꯞꯅꯕ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ." ꯍꯥꯏꯅ ꯄꯥꯈꯪ ꯑꯔꯤꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯅꯤꯡ ꯍꯟꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯠꯄꯗ ꯇꯨꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯈꯠꯅ "ꯑꯁ ꯇꯨꯁꯤꯟꯕ ꯇꯥꯔꯤꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ" ꯍꯥꯏꯅ ꯊꯣꯏꯕꯗꯨ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯃꯅꯤꯡ ꯍꯟꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯃꯈꯨꯠ ꯍꯥꯏꯍꯧꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯃꯤꯠꯌꯦꯡ ꯇꯥꯝꯈꯤꯕꯒ ꯍꯔꯥꯎꯅ ꯃꯥꯂꯤꯀꯥꯅ "ꯑꯁ ꯑꯩ ꯅꯨꯄꯥ ꯐꯪꯂꯦ, ꯆꯦꯜꯂꯅꯤ, ꯍꯔꯥꯎꯔꯦ" ꯍꯥꯏꯅ ꯏꯈꯠꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯃꯆꯟꯅꯨꯄꯤꯅ ꯃꯁꯥꯗ ꯏꯍꯥ ꯍꯔꯥꯎꯅ ꯃꯀꯦ ꯁꯦꯝꯂꯤꯕꯗꯨ ꯎꯕꯗ ꯃꯅꯝ ꯃꯃꯥꯗ ꯏꯁꯤꯡ ꯁꯤꯡꯗꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯇꯧꯕ ꯂꯩꯒꯦ?" "ꯍꯣ ꯉꯁꯤꯁꯦ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯔꯨꯒꯦ." "ꯀꯩꯅꯣꯅꯦ ꯅꯪꯕꯨ, ꯉꯔꯥꯡꯗ ꯅꯨꯄꯥ ꯂꯩꯇꯦꯅ ꯍꯥꯏꯔꯝꯗꯥꯏꯅꯦ?" "ꯍꯣꯅꯦ, ꯂꯥꯏꯅ ꯆꯥꯟꯗꯅ ꯉꯔꯥꯡꯗꯣ ꯑꯃ ꯀꯣꯛ ꯊꯦꯡꯅꯧꯅ ꯇꯝꯃꯝꯗꯅ ꯊꯦꯡꯅꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯐꯥꯎꯔꯒꯦ ꯍꯥꯏꯗꯅ ꯐꯥꯔꯕ, ꯑꯗꯨꯅ ꯆꯦꯟꯁꯤ ꯍꯥꯏꯕ ꯌꯥꯅꯔꯦ." "ꯀꯩꯅꯣꯅꯦ, ꯉꯔꯥꯡꯗ ꯊꯦꯡꯅꯔꯒ ꯆꯦꯟꯁꯤ ꯍꯥꯏꯅ ꯌꯥꯊꯣꯛꯂꯝꯃꯤ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯔꯤ ꯃꯈꯣꯡꯗꯣ ꯍꯥꯟꯅ ꯃꯨꯟꯅ ꯊꯤꯗꯣꯛꯂꯒ ꯆꯦꯟꯒꯦꯁꯨ ꯆꯦꯟꯕꯅ ꯐꯠꯇ꯭ꯔꯅꯦ?" "ꯏꯅꯝꯃ, ꯅꯨꯄꯥꯗꯨ ꯄꯥꯈꯪꯅꯦ, ꯄꯥꯈꯪ. ꯑꯁꯤꯈꯛ ꯈꯪꯂꯒ ꯌꯥꯔꯦ, ꯑꯇꯩꯗꯤ ꯀꯔꯤꯝꯇ ꯊꯣꯏꯗꯣꯛꯇ꯭ꯔꯤ. ꯑꯩ ꯆꯠꯂꯤ. ꯏꯅꯝꯃ, ꯍꯣꯔꯦꯟ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯔꯒꯦ" ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯅꯝ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯗ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯔꯥꯡ ꯂꯥꯡꯖꯕ ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯅꯝꯃꯅ ꯃꯥꯅ ꯑꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅ ꯃꯆꯤꯟꯗ "ꯑꯁ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯦꯅꯣꯡꯗꯝꯕ, ꯏꯆꯜ ꯑꯁꯤꯗꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯅꯨ." ꯑꯗꯨꯝꯅ ꯁꯣꯜꯂꯤꯉꯩꯗꯨꯗ ꯏꯃꯨꯡꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯁꯣꯟꯕꯤꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯆꯥꯏꯕꯤ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯇꯣꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ "ꯑꯁ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦꯅꯦ. ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯇꯥꯔꯗꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯆꯪꯉꯛꯎꯅꯦ." "ꯑꯧ ꯏꯃꯥ, ꯇꯥꯔꯦ" ꯍꯥꯏꯅ ꯆꯥꯏꯕꯤꯗꯨ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯃꯅꯦꯝꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯂꯤꯀꯥ ꯃꯥꯅ ꯉꯔꯥꯡ ꯊꯣꯏꯕꯒ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯊꯣꯏꯕꯅ ꯍꯥꯟꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ
ꯉꯥꯏꯒꯁꯨ ꯉꯥꯏꯔꯝꯃꯤ ꯑꯩꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯒ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯧꯔꯤ ꯉꯔꯥꯡꯗ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯅꯔꯤꯗꯨꯗ ꯀꯅꯥꯅ ꯈꯪꯕ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯗꯤ ꯑꯩꯕꯨ ꯂꯛꯅꯒꯦ ꯈꯟꯅ ꯂꯛꯅꯕ ꯑꯣꯏꯔꯝꯂꯗꯤ ꯍꯥꯏꯅ ꯑꯗꯨ ꯈꯜꯂꯒꯅꯦ ꯄꯥꯈꯠꯂꯨꯔꯕꯅꯤ ꯀꯔꯤꯒꯤ ꯂꯛꯅꯕꯅꯣ ꯑꯁꯨꯛ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ ꯉꯥꯏꯈꯣ ꯑꯗꯨ ꯅꯪꯕꯨ ꯉꯔꯥꯡ ꯈꯨꯄꯥ ꯌꯦꯡꯅꯤ ꯍꯥꯏꯈꯤꯗꯥꯏ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯕꯥꯟꯗ ꯐꯔꯒꯦ ꯑꯩꯗꯤ ꯆꯦꯟꯅꯤꯡꯕꯅꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯌꯥꯝ ꯄꯛꯇꯦꯀꯣ ꯍꯣꯅꯦ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅꯦ ꯃꯁꯤꯗ ꯅꯨꯃꯤꯠꯁꯨ ꯐꯔꯦ ꯊꯕꯥꯟꯁꯨ ꯐꯔꯦ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯊꯣꯏꯕꯗꯣ ꯍꯔꯥꯎꯃꯟꯗꯅ ꯃꯇꯣꯝꯇ ꯆꯦꯟꯈꯤꯒꯦ ꯍꯦꯛꯇ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯥꯂꯤꯀꯥ ꯇꯍꯥ ꯇꯍꯥ ꯈꯥꯡꯕꯣꯏ ꯀꯩꯕꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯋꯥ ꯐꯥꯎꯕ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯆꯦꯟꯈꯤꯕꯨ ꯇꯧꯕꯗ ꯋꯥꯔꯤꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯍꯥꯏꯔꯤꯕꯗꯣ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯆꯦꯟꯕ ꯍꯥꯏꯁꯤꯗꯕꯨ ꯑꯉꯥꯟꯕꯗꯗꯤ ꯆꯦꯟꯅꯗꯦꯗꯅ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯑꯥꯗꯒꯤ ꯕꯣꯠ ꯃꯈꯣꯡꯁꯦ ꯑꯁꯤꯗ ꯉꯥꯏꯔꯝꯃꯨ ꯑꯩꯅꯦ ꯅꯨꯃꯤꯠ ꯆꯪꯈꯤꯕꯒ ꯊꯣꯛꯂꯛꯀꯦ ꯌꯥꯏꯗꯅꯀꯣ ꯌꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ ꯀꯨꯏꯅ ꯂꯩꯕꯁꯦ ꯐꯖꯅ ꯍꯦꯛꯇ ꯉꯥꯡꯅꯗꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯑꯝꯇ ꯀꯩꯗꯧꯔꯒꯦ ꯅꯪ ꯌꯧꯅꯕꯤ ꯃꯤ ꯈꯠꯅꯕꯗꯣ ꯇꯧ ꯍꯣꯏ ꯍꯦ ꯇꯧꯔꯣꯏꯗ ꯑꯩꯕꯨ ꯃꯤ ꯌꯥꯝꯅ ꯈꯠꯅꯒꯟꯕꯗꯧꯅ ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯅ ꯃꯤꯒ ꯑꯝꯇ ꯈꯠꯅꯗ꯭ꯔꯕꯅꯤ ꯑꯁ ꯁꯨꯝ ꯏꯀꯥꯏꯁꯜꯂꯦꯗ ꯑꯩ ꯆꯠꯂꯦ ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯏꯔꯤ ꯍꯦꯛ ꯂꯤꯈꯩ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯗꯅ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯅ ꯆꯦꯟꯕꯗ ꯇꯨꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯄꯥꯈꯠꯅ ꯃꯆꯤꯟꯗꯒꯤ ꯇꯨꯕ ꯇꯥꯔꯦꯅꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯈꯨꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯑꯎꯕꯅꯒ ꯎꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯍꯦꯛ ꯎꯍꯧꯔꯝꯗꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯕꯗ ꯃꯥꯂꯤꯀꯥ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯤꯌꯥ ꯍꯔꯥꯎꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤ ꯃꯆꯤꯟꯗ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯕ ꯏꯁꯩ ꯑꯃꯁꯨ ꯉꯪꯅ ꯉꯪꯅ ꯃꯃꯥꯏꯕꯦꯝꯃꯒꯤ ꯃꯐꯤ ꯃꯔꯣꯜꯁꯨ ꯁꯨꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯏꯁꯩ ꯉꯪꯂꯤꯕꯗꯨ ꯎꯔꯒ ꯃꯌꯥꯅꯨꯄꯥ ꯇꯣꯟꯗꯥꯡꯗꯣ ꯋꯥꯗꯤ ꯍꯥꯏꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤ ꯅꯤꯉꯣꯜ ꯃꯄꯣꯛꯁꯦ ꯏꯅꯦ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯏꯅꯦꯕꯨ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯤꯁꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯗꯨꯝ ꯁꯨꯛꯂꯒ ꯂꯩꯕ ꯏꯅꯦꯅ ꯑꯁꯨꯛ ꯍꯔꯥꯎꯅ ꯏꯁꯩꯒ ꯁꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯉꯁꯥꯏ ꯑꯌꯨꯛꯇꯩꯅꯦ ꯏꯅꯦꯅ ꯏꯁꯩꯒ ꯉꯪꯗꯅ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯌꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯁꯥꯎꯔꯛꯂꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯕꯨꯗꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯅꯣꯛꯃꯤ ꯗꯨꯝ ꯇꯧꯔꯒ ꯏꯕꯨꯡꯉꯣ ꯉꯁꯤꯁꯦ ꯅꯅꯦꯒꯤ ꯆꯦꯟꯕꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯔꯥꯎꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯅꯦꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯨꯄꯥꯗꯨꯒ ꯆꯦꯟꯗꯣꯔꯕ ꯂꯣꯏꯔꯕ ꯁꯥꯕ ꯀꯗꯥꯏꯗꯒꯤꯅꯣꯍꯦ ꯀꯥꯏꯗꯩ ꯂꯩꯕꯥꯛꯅ ꯁꯥꯕꯅꯣ ꯑꯗꯨꯅ ꯃꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯅ ꯆꯦꯟꯗꯧꯔꯤꯕꯁꯤꯗꯤꯅꯦ ꯃꯤ ꯑꯁꯦꯡꯕꯗꯅꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯏꯅꯦꯗꯤ ꯅꯨꯄꯥꯒ ꯀꯣꯏꯅꯩꯕ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯆꯠꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯕꯣꯛꯀꯤ ꯃꯅꯥꯛꯇꯒꯤ ꯐꯤ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯂꯧꯔꯨꯁꯨ ꯆꯠꯂꯣ ꯍꯣꯏ ꯍꯥꯏꯅ ꯇꯣꯟꯗꯥꯡꯗꯨ ꯃꯀꯣꯛ ꯍꯣꯠ ꯍꯣꯠꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯥꯂꯤꯀꯥꯗꯤ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯃꯈꯥ ꯆꯠꯊꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯏꯕꯁꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯏꯍꯥ ꯍꯔꯥꯎꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯀꯥꯗꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯤ ꯏꯪꯈꯣꯜ ꯁꯝꯕꯟ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯕꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯗꯅ ꯁꯤꯠ ꯁꯦꯡꯂꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯃꯇꯩꯃ ꯑꯍꯜꯅ ꯏꯉꯛ ꯉꯛꯅ ꯍꯩꯊꯣꯏꯕ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦꯅꯦ ꯅꯪꯅ ꯌꯥꯍꯧꯕꯗꯒꯤꯅꯤ ꯁꯤꯠꯂꯤ ꯁꯦꯡꯂꯤ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯗꯦ ꯇꯧꯔꯤꯕ ꯁꯨꯃꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯪꯈꯣꯜ ꯁꯝꯕꯜꯒꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ ꯂꯩꯔꯦꯝꯕꯤꯗꯨꯝ ꯆꯪꯂꯛ ꯇꯧꯕꯒ ꯃꯥꯜꯂꯤꯅꯤ ꯅꯪꯕꯣ ꯏꯇꯩꯃ ꯍꯣꯔꯦꯟꯁꯦ ꯂꯩꯔꯦꯝꯕꯤ ꯁꯣꯏꯗꯅ ꯆꯪꯉꯗꯧꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯀꯟꯅ ꯁꯤꯠ ꯁꯦꯡꯉꯤꯁꯦ ꯏꯁ ꯏꯅꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯂꯩꯔꯦꯝꯕꯤꯗ ꯂꯩꯔꯦꯝꯕꯤ ꯍꯦꯛ ꯆꯪꯂꯛꯇꯧ ꯃꯥꯟꯈ꯭ꯔꯦꯗ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯩꯃ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅ ꯊꯣꯏꯕꯗꯨ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗ ꯍꯥꯏꯐꯦꯠꯇꯃꯛ ꯏꯪꯒꯤꯠ ꯄꯤꯕꯣꯏ ꯀꯩꯕꯣꯏ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯣꯛꯄ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏꯔꯒ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯑꯃꯁꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯅ ꯃꯥꯒꯤ ꯀꯥꯒꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯣꯏꯕꯗꯨ ꯃꯥꯂꯤꯀꯥꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯏ
ꯊꯣꯛꯂꯛ ꯇꯧꯕ ꯃꯇꯝꯗꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯁꯥꯗꯨꯗꯤ ꯂꯥꯡꯇꯛꯅꯅ ꯑꯁ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯗꯅꯕꯀꯣ ꯍꯦꯂꯥ ꯏꯕꯨꯡꯉꯣ ꯇꯧꯁꯤꯟꯅꯕ ꯁꯥꯁꯤꯟꯅꯕꯗꯤ ꯑꯣꯏꯍꯟꯕꯤꯅꯨꯀꯣ ꯅꯨꯃꯤꯠꯁꯤꯁꯨ ꯁꯠ ꯇꯥꯒꯦ ꯍꯥꯏꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯃꯨꯛꯇꯣꯏꯕ ꯉꯥꯏ ꯉꯝꯗꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯅꯨꯄꯤ ꯆꯦꯅꯤ ꯍꯥꯏꯅ ꯇꯧꯕꯁꯤꯅꯔ ꯀꯩꯅꯣ ꯃꯁꯤ ꯂꯦꯡꯗ꯭ꯔꯤꯕ ꯍꯥꯏꯅ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯎꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯇꯞꯂꯤꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯍꯥꯏꯅ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯎꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯇꯞꯂꯤꯅ ꯀꯌꯥം ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯃꯝꯂꯤꯒ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯗꯨꯝ ꯍꯦꯛ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯨꯗꯕꯅ ꯏꯈꯪ ꯀꯅꯥꯅꯣ ꯕꯨꯠꯂꯣ ꯀꯩꯅꯣ ꯍꯣꯏ ꯃꯥ ꯑꯁ ꯑꯩꯅꯤꯕ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯇꯞꯂꯤꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯍꯨꯜꯒ ꯌꯧꯔꯦ ꯂꯣꯏꯔꯦ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯔꯣ ꯆꯦꯜꯂꯒꯨꯝꯁꯤꯔꯣ ꯏꯁ ꯀꯗꯥꯏꯗꯒꯤ ꯆꯦꯟꯗꯕꯅꯣ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯁꯥꯖꯦꯜ ꯁꯦꯝꯂꯒ ꯂꯥꯛꯏꯁꯤꯗ ꯆꯦꯟꯗꯕ ꯀꯥꯏꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣꯗꯅ ꯃꯥꯡ ꯊꯥꯔꯣ ꯍꯣꯏ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯊꯣꯏꯕꯗꯣ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥꯡ ꯊꯥꯡꯂꯒ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯥꯂꯤꯀꯥꯁꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯅ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯉꯁꯥꯏꯗꯁꯨ ꯏꯕꯨꯡꯉꯣ ꯃꯆꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯆꯪꯂꯛꯑꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯐꯥꯒꯤ ꯑꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯆꯪꯉꯛꯇꯧꯔꯤꯕꯅꯦꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯑꯁꯦꯡꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯝ ꯄꯨꯔꯒ ꯂꯥꯛꯂꯦ ꯇꯧꯔꯤꯁꯤ ꯊꯥꯒꯣꯏꯅ ꯑꯗꯨꯕꯨꯗꯤ ꯃꯧꯁꯦ ꯂꯥꯏꯔꯦꯝꯕꯤꯕꯨ ꯑꯣꯏꯗꯧꯕꯗꯨ ꯃꯥꯜꯂꯤꯅꯦ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯍꯥꯏꯔꯦ ꯑꯣꯟꯊꯣꯛꯅ ꯐꯔꯦ ꯍꯥꯏꯋꯥꯅꯤ ꯍꯣ ꯏꯟꯗꯣꯟꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯆꯦꯟꯕ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯁꯨ ꯑꯣꯏꯖꯔꯒꯦ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯃꯌꯥꯝꯗꯣ ꯏꯔꯥꯡ ꯂꯥꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯃꯥꯂꯤꯀꯥ ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯇꯥꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯣ ꯑꯗꯨꯝ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕꯗ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯍꯨꯝꯗꯨ ꯋꯥ ꯇꯨꯞꯊꯣꯛꯄ ꯉꯝꯗ ꯏꯃꯨꯡꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯍꯜ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯜꯂꯒ ꯋꯥ ꯑꯃꯨꯛꯇ ಖꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯂꯒ ꯀꯨꯏꯅ ꯂꯩꯊꯔꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ ꯑꯍꯜ ꯑꯍꯨꯝꯗꯨ ꯃꯔꯤ ꯆꯪꯂꯛꯄ ꯎꯕꯗ ꯁꯅꯥꯍꯟꯕꯤꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩꯊꯣꯏꯕꯤꯌꯥ ꯅꯪꯕꯨ ꯐꯛꯂ ꯃꯣꯔꯥꯔꯝꯇ ꯄꯨꯔꯧꯅꯦ ꯅꯄꯨ ꯍꯣꯏꯁꯦ ꯍꯟꯅꯔꯛꯂꯦꯅꯦ ꯑꯍꯣꯏꯃ ꯍꯥꯏꯅ ꯊꯣꯏꯕꯤꯗꯨ ꯇꯍꯥ ꯐꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯁꯤꯗ ꯁꯨꯝ ꯊꯥꯔꯣꯔꯥ ꯑꯗꯨꯗ ꯊꯥꯔꯣ ꯈꯨꯔꯥ ꯌꯥꯅꯤ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ ꯅꯨꯄꯤ ꯃꯌꯨꯝꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯈꯝꯃꯅ ꯕꯦꯃꯥ ꯃꯣꯏꯒꯤꯗꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅꯦ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯅꯥꯗꯨꯅ ꯂꯩꯔꯕ ꯃꯥꯜꯂꯦ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯅꯦ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯃꯐꯝ ꯑꯃ ꯈꯪꯂꯕꯗꯤ ꯍꯥꯏꯅ ꯈꯥꯡꯂꯒ ꯂꯩꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯒ ꯑꯗꯣ ꯏꯄꯟ ꯂꯧꯈꯠꯂꯒ ꯇꯣꯛꯄꯒꯤ ꯋꯥꯐꯝꯗꯤ ꯍꯧꯗꯣꯔꯛꯇ꯭ꯔꯣ ꯑꯗꯨꯁꯨ ꯍꯧꯗꯣꯛꯄꯅꯤ ꯑꯗ ꯃꯣꯏꯒꯤꯗꯤ ꯄꯣꯠꯂꯣꯏ ꯐꯥꯎꯕꯗꯤ ꯁꯦꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯤꯅꯦ ꯈꯥꯎꯌꯩ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯄꯣꯠꯂꯣꯏꯗꯨꯗꯗꯤ ꯁꯦꯠꯍꯟꯁꯤ ꯍꯥꯏꯔꯤ ꯑꯗ ꯑꯩꯈꯣꯏꯅꯁꯨ ꯋꯥꯗꯣ ꯇꯨꯞꯄꯝꯕ ꯉꯝꯗꯗꯅ ꯌꯨꯝꯒ ꯇꯥꯟꯅꯈꯤꯒꯦ ꯍꯥꯏꯗꯅ ꯈꯨꯝꯂꯝꯃꯤ ꯑꯗꯣ ꯅꯈꯣꯏꯒꯤꯁꯨ ꯏꯕꯨꯍꯜꯒ ꯋꯥꯗꯣ ꯀꯨꯞꯅ ꯈꯟꯅꯔꯣ ꯍꯣꯏ ꯏꯄꯟ ꯑꯗꯣ ꯊꯤꯟꯕꯒꯤꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯤꯟꯕꯗꯤ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏ ꯑꯗꯨꯅ ꯍꯣꯔꯦꯟ ꯈꯔ ꯍꯦꯛ ꯉꯟꯅ ꯊꯤꯟꯅꯕ ꯇꯧ ꯍꯣꯏ ꯏꯄꯟ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯏꯄꯟ ꯆꯥ ꯐꯥꯟꯈꯤꯁꯤ ꯍꯩꯊꯣꯏꯕꯤꯌꯥ ꯅꯟꯗꯣꯟꯗꯣ ꯏꯄꯨꯍꯣꯏꯒꯤ ꯆꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯌꯨꯅꯦ ꯍꯣꯏ ꯏꯃꯥ ꯌꯥꯔꯦꯗ ꯑꯁꯣꯝ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤꯁꯨ ꯊꯛꯂꯛꯏ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯄꯟ ꯃꯧꯅ ꯆꯥ ꯄꯨꯔꯛꯂꯦ ꯑꯁꯤꯗ ꯐꯥꯟꯕꯤꯔꯒ ꯍꯟꯕꯤꯔꯣ ꯍꯣꯏ ꯀꯔꯥꯏ ꯍꯥꯏꯅ ꯑꯍꯜ ꯑꯍꯨꯝꯗꯨ ꯆꯥꯗꯨ ꯂꯧꯔꯒ ꯒꯔ ꯍꯦꯛꯇ ꯊꯛꯆꯤꯜꯂꯝꯃꯤ ꯂꯣꯏꯕꯒ ꯑꯃꯨꯛ ꯄꯟꯊꯗꯅ ꯌꯨꯝꯗꯁꯨ ꯊꯕꯛꯈꯔ ꯂꯩꯍꯧꯔꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯤꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦꯀꯣ ꯍꯣꯏ ꯏꯄꯟ ꯆꯠꯂꯦ ꯅꯍꯥꯟ ꯑꯣꯏꯅ ꯍꯦꯛ ꯁꯣꯏꯗꯅꯕ ꯁꯤꯜ ꯂꯥꯛ ꯍꯥꯏꯅ ꯈꯝꯕꯗꯨ ꯑꯍꯜ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯂꯤꯀꯥꯁꯨ ꯑꯍꯜꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯁꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯇꯞꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯅꯨꯄꯤꯁꯦ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯗꯤ
ꯐꯅꯤ ꯈꯜꯂꯒ ꯃꯇꯥꯡ ꯏꯆꯥ ꯍꯦꯛ ꯆꯥꯗꯅ ꯅꯨꯄꯤꯒ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏꯅꯦ ꯀꯔꯥꯏꯗꯕꯨ ꯊꯦꯡꯅꯗꯅ ꯀꯣꯏꯅꯔꯝꯂꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅꯗꯤ ꯊꯕꯛ ꯈꯛ ꯁꯨꯍꯜꯂꯒ ꯏꯆꯥꯁꯤꯡꯁꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯀꯥꯎꯊꯣꯛꯈ꯭ꯔꯒꯦ ꯇꯧꯔꯒ ꯇꯧꯁꯤꯟꯅꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯉꯁꯥꯏꯗ ꯃꯤ ꯂꯩꯔꯤꯉꯩꯗꯗꯤ ꯇꯞꯅ ꯏꯪꯅ ꯑꯐꯕꯤ ꯁꯥꯗꯅ ꯉꯥꯡꯂꯝꯕ ꯅꯨꯄꯤꯗꯨ ꯃꯇꯣꯝꯇ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯠꯊꯣꯔꯛꯇꯨꯅ ꯃꯇꯣꯝꯇ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯃ ꯃꯥꯒ ꯆꯞ ꯃꯥꯟꯅꯖꯕꯤꯗꯨꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯏꯄꯤꯛ ꯄꯤꯛꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯈꯨꯔꯥꯇꯣꯟ ꯏꯟꯗꯣꯝꯆꯥꯁꯦ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯧꯅ ꯁꯦꯠꯀꯦ ꯆꯥꯒꯦ ꯍꯥꯏꯕꯗꯨ ꯌꯥꯈꯤꯗ꯭ꯔꯣ ꯑꯗꯨꯒꯤꯕꯨ ꯇꯧꯁꯤꯟꯅꯔꯒ ꯀꯦꯁꯤꯟꯅꯔꯒꯅꯦ ꯑꯗꯨꯝ ꯍꯥꯏꯌꯨ ꯇꯈꯨꯔꯥꯅ ꯃꯔꯥꯏ ꯂꯩꯖꯅꯤ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯏꯟꯗꯣꯟ ꯑꯣꯏꯔꯁꯨ ꯐꯨꯊꯗꯧꯔꯤꯅꯤꯀꯣ ꯍꯦꯔꯥ ꯃꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯔꯛꯂꯕꯗꯤ ꯀꯣꯛ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯃꯁꯝꯁꯦ ꯐꯣꯏꯊꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅꯦꯕ ꯍꯩ ꯃꯁꯤꯒꯤ ꯋꯥꯁꯤ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯃꯤ ꯇꯥꯍꯟꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯏꯃꯥ ꯏꯆꯥꯅ ꯁꯥꯗꯣꯏꯁꯦ ꯆꯠꯂꯨ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯧ ꯌꯦꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯔꯗꯧꯅꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗꯨꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯒ ꯃꯥꯒꯤ ꯃꯊꯧ ꯁꯠ ꯇꯧꯅꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯧ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯧ ꯃꯆा ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯂꯒ ꯏꯃꯨꯡꯗꯨ ꯄꯨꯝꯂꯥꯡ ꯍꯦꯛꯇ ꯂꯥꯡꯂꯝꯃꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯃꯧꯁꯨ ꯊꯤꯟꯗꯣꯛꯂꯝꯃꯤ ꯃꯧ ꯊꯤꯟꯕꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯗꯨꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯈꯥꯎꯌꯩ ꯑꯣꯏꯅ ꯍꯣꯡꯂꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝ ꯑꯃ ꯈꯪꯗꯧꯔꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯕꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝꯅ ꯊꯨꯖꯤꯟꯕ ꯑꯣꯏꯕꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯈꯟꯕꯗ ꯈꯖꯤꯛ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒ ꯌꯥꯝꯅ ꯈꯦꯟꯅꯕꯅꯤꯀꯣ ꯌꯦꯡꯉꯣꯏ ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯈꯤꯇꯗ ꯉꯥꯡꯈꯤꯗꯧꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯩ ꯑꯉꯥꯡ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦꯅꯦ ꯅꯧꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯆꯪꯕ ꯍꯥꯏꯁꯦ ꯏꯅꯧ ꯅꯧꯕꯒꯤ ꯏꯉꯥꯎ ꯉꯥꯎꯕꯅꯤ ꯂꯩꯀꯥꯏꯒꯤ ꯅꯆꯦ ꯅꯅꯦꯝꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯒꯅꯨꯀꯣ ꯂꯩꯃꯤꯟꯅꯔꯤꯕ ꯅꯆꯦ ꯑꯗꯨꯕꯨꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯅꯤ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯇꯩꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯅꯪꯒꯤ ꯍꯦꯛ ꯅꯕꯨꯛꯊꯣꯛꯀꯤ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤꯀꯣ ꯈꯪꯉꯤꯕ ꯑꯩꯁꯨ ꯁꯤꯕꯨ ꯑꯃꯨꯛ ꯇꯛꯅꯗꯅ ꯂꯩ ꯇꯥꯛꯇ ꯌꯥꯗꯕꯒꯤꯅꯤ ꯅꯪꯅ ꯇꯍꯥ ꯆꯦꯜꯂꯒ ꯇꯍꯥ ꯍꯣꯡꯗꯧꯔꯦ ꯑꯩꯅꯔꯣ ꯁꯤꯕꯣ ꯏꯃꯥꯅ ꯌꯨꯝ ꯄꯥꯜꯂꯣꯅ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯀꯔꯤꯝꯇ ꯇꯥꯛꯄꯤꯔꯛꯇꯦ ꯍꯥꯏꯗꯅꯕꯅꯤꯅꯦ ꯏꯃꯥꯅ ꯇꯥꯛꯂꯤꯁꯦ ꯅꯪꯕꯨ ꯈꯤꯇꯗꯤ ꯂꯧ ꯀꯩꯗꯧꯒꯦ ꯍꯣꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ ꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯗꯨꯃꯛꯇ ꯄꯣꯊꯥꯔꯒ ꯂꯩꯌꯨꯁꯦ ꯉꯥꯡꯕꯗ ꯋꯥꯔꯅꯤꯕ ꯑꯩꯅꯦ ꯆꯝꯐꯨꯠ ꯐꯨꯠꯂꯛꯀꯦꯁꯦ ꯍꯥꯏꯔꯒ ꯃꯥꯂꯤꯀꯥꯗꯨ ꯃꯃꯥꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯋꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯝ ꯇꯧꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯇꯨꯅ ꯈꯥꯎꯌꯩꯗ ꯑꯗꯨꯃꯛ ꯑꯋꯨꯟ ꯊꯣꯏꯅ ꯍꯥꯞꯇ ꯌꯥꯗꯕ ꯈꯔ ꯈꯛ ꯇꯧꯔꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯊꯣꯏꯅ ꯁꯦꯜ ꯆꯪꯍꯟꯗꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕꯗꯨꯁꯨ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯀꯩꯅꯥ ꯑꯣꯏꯔꯤꯕꯗꯨ ꯋꯥꯔꯅꯤ ꯈꯟꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯅꯥꯍꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯕꯛ ꯋꯥꯔꯨꯕꯒ ꯀꯩꯒ ꯃꯧꯁꯨ ꯂꯥꯛꯂꯕꯅꯤꯅ ꯃꯧ ꯑꯅꯧꯕꯤꯅ ꯃꯔꯥꯏꯅ ꯇꯧꯖꯅꯤ ꯍꯥꯏꯅ ꯍꯧꯒꯠꯂꯝꯗꯦ ꯁꯣꯝꯗꯅ ꯃꯥꯂꯤꯀꯥꯁꯨ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯕꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯨꯕꯒ ꯐꯠꯇꯤ ꯍꯧꯒꯠꯂꯝꯗꯦ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯨ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯪꯂꯥꯛꯇꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯁ ꯑꯩ ꯁꯤꯗꯤꯕ ꯉꯔꯥꯡꯗꯒꯤ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯦꯅ ꯈꯜꯂꯒ ꯇꯨꯝꯈ꯭ꯔꯤꯕꯗꯨꯅ ꯃꯇꯝꯁꯤ ꯌꯧ ꯂꯩꯔꯝꯃꯤꯗꯅ ꯃꯤꯀꯞ ꯀꯝꯇ ꯊꯣꯛꯇꯦꯕ ꯑꯩ ꯁꯤꯗꯤꯕꯀꯣ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯁꯨꯃꯥꯡ ꯁꯤꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯅ ꯍꯧꯒꯠꯄꯤꯔꯗꯤ ꯍꯧꯗꯣꯛꯄꯤꯔꯝꯒꯦ ꯍꯥꯏꯗꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨꯗ ꯇꯨꯝꯂꯁꯅꯨ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕꯅꯤꯗ ꯅꯪꯅ ꯍꯧꯗꯣꯛꯂꯝꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯆꯣꯞꯀꯦ ꯇꯧꯕ ꯈꯤꯇꯪ ꯉꯥꯏꯅꯦ ꯉꯥꯏꯀꯣ ꯋꯥ ꯍꯥꯏꯕꯗꯅꯦ ꯅꯪ ꯃꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯀꯧꯗꯣꯏꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯈꯨꯔꯥꯝꯆꯥ ꯍꯥꯏꯅ ꯀꯧ ꯑꯗꯨ ꯅꯪꯁꯨ ꯑꯗꯨꯝ ꯑꯗꯨ ꯀꯧ ꯍꯣꯏ ꯀꯧꯖꯔꯒꯦ ꯑꯗꯣ
ꯃꯈꯣꯏ ꯈꯨꯔꯥꯝꯆꯥꯕꯨ ꯂꯣꯏꯕꯤꯔꯗꯤ ꯆꯤꯟꯌꯥ ꯁꯦꯡꯕꯤꯔꯨꯔꯣ ꯑꯇꯩꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯍꯧꯔꯒꯦ ꯌꯥꯔꯅꯤ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯔꯒ ꯊꯣꯏꯕꯗꯣ ꯌꯦꯅꯈꯥꯗ ꯁꯨꯝꯖꯤꯠꯇꯨ ꯊꯝꯖꯤꯟꯕ ꯆꯪꯈꯤꯔꯝꯃꯤ ꯃꯥꯂꯤꯀꯥꯁꯨ ꯑꯗꯨꯃꯛ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯇꯥꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯨ ꯀꯣꯔꯧ ꯍꯟꯕ ꯈꯣꯏꯔꯝꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯗꯨ ꯂꯥꯏꯒ ꯑꯃꯠꯇ ꯈꯣꯏꯔꯝꯗꯕꯤꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯍꯣꯏ ꯏꯃꯥꯎ ꯊꯣꯏꯕꯤꯌꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯀꯩ ꯋꯥꯅꯣ ꯀꯣꯛ ꯍꯥꯏꯔꯧꯗꯅ ꯃꯤ ꯇꯥꯕ ꯌꯥꯗꯦꯕ ꯑꯗꯨꯗꯤ ꯁꯤꯗ ꯂꯣꯟꯅ ꯍꯥꯏꯔꯣ ꯂꯥꯎꯗꯅ ꯀꯔꯤ ꯋꯥꯅꯣ ꯊꯣꯏꯕꯤ ꯇꯞꯅ ꯈꯣꯟꯖꯦꯜꯒꯗꯨ ꯁꯦꯝꯂꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯏꯃꯥ ꯈꯨꯔꯥꯇꯣꯟꯒ ꯏꯟꯗꯣꯟꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ ꯈꯔ ꯂꯩꯔꯒ ꯈꯨꯔꯥꯇꯣꯟꯁꯦ ꯏꯟꯗꯣꯟꯅ ꯁꯣꯏꯗꯅ ꯂꯩꯈꯤꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯕ ꯉꯝꯗꯅꯕ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯂꯣꯡꯗꯣ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯟ ꯆꯪꯕ ꯍꯧꯖꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗ ꯈꯨꯔꯥꯇꯣꯟꯅ ꯏꯟꯗꯣꯟꯒꯤ ꯑꯣꯏꯅ ꯂꯦꯞꯈ꯭ꯔꯗꯤ ꯍꯥꯏꯅ ꯑꯦꯔꯥ ꯏꯃꯥ ꯇꯧꯒꯦꯁꯦ ꯏꯃꯥꯅ ꯇꯧꯁꯤꯟꯅꯕꯗꯅꯦ ꯊꯥꯖꯔꯣꯏꯗꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯧ ꯋꯥ ꯍꯥꯏꯒꯦ ꯈꯔ ꯅꯛꯁꯤꯜꯂꯛꯎ ꯀꯩ ꯋꯥꯅꯣ ꯁꯅꯥꯍꯟꯕꯤ ꯃꯈꯣꯜꯒ ꯊꯣꯛꯂꯤꯕ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯖꯨꯔꯨ ꯖꯔꯥ ꯇꯧꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯈꯪꯂꯕ ꯃꯥꯜꯂꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯗꯤ ꯏꯃꯥ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯍꯧꯔꯨꯔꯒꯦ ꯉꯥꯏꯈꯣ ꯌꯥꯗ꯭ꯔꯤ ꯍꯞꯇꯥꯃꯨꯛꯇꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯕ ꯑꯣꯏꯅ ꯀꯔꯤꯝꯇ ꯇꯧꯔꯨꯅꯨ ꯇꯧꯁꯤꯟꯅꯔꯒꯅꯦ ꯑꯗꯨꯝ ꯂꯣꯏꯅꯧ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤ ꯊꯕꯛ ꯍꯧꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯍꯟꯕꯤ ꯏꯕꯦꯝꯃꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯧꯗꯣꯛꯂꯝꯂꯕꯅꯤꯅ ꯇꯨꯝꯃꯒ ꯂꯣꯏꯅ ꯀꯥꯏꯔꯕꯅꯤꯅ ꯃꯆꯥꯗꯣ ꯇꯨꯝꯁꯤꯟꯕꯒ ꯑꯃꯨꯛ ꯇꯟꯗꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯦꯛꯂꯒ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯍꯧꯗꯣꯛꯂꯝꯗꯅꯅꯦ ꯇꯨꯝꯕꯒ ꯂꯣꯏꯅ ꯀꯥꯏꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯇꯨꯝꯁꯤꯟꯕꯁꯨ ꯇꯜꯂꯤ ꯍꯧꯒꯠꯂꯒꯦꯗ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔꯦ ꯃꯧ ꯑꯅꯧꯕꯤꯅ ꯂꯣꯏꯅ ꯇꯧꯖꯔꯝꯁꯅꯤ ꯆꯥ ꯑꯗꯨꯝ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯂꯨꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯃꯀꯣꯛ ꯍꯣꯠꯇꯅ ꯐꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯂꯤꯀꯥꯁꯨ ꯆꯥꯏꯊꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯏꯊꯗ꯭ꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯑꯧ ꯏꯆꯦ ꯆꯥꯏꯊꯒꯦꯅ ꯑꯣ ꯐꯔꯦ ꯊꯨꯅ ꯆꯥꯏꯊꯔꯣ ꯑꯗꯨꯒ ꯆꯥꯗꯣ ꯁꯠ ꯂꯣꯜꯂꯛꯑꯣ ꯍꯣꯏ ꯃꯥꯂꯤꯀꯥ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯅ ꯇꯧꯕꯒꯤ ꯃꯆꯤꯟꯗ ꯗꯨꯝꯅ ꯈꯨꯝꯕꯒꯤ ꯋꯥꯅꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤꯕꯅꯤ ꯃꯈꯨꯠ ꯄꯥꯜꯂꯤꯁꯦ ꯊꯛꯅꯤꯡꯂꯗꯤꯀꯣ ꯂꯣꯟꯕ ꯌꯥꯕꯁꯦ ꯊꯧꯗꯥꯖꯅꯤꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯗꯨꯝꯅ ꯈꯟꯅ ꯊꯣꯛꯂꯛꯄꯅ ꯃꯃꯥꯅ ꯐꯅ ꯁꯤꯟꯅ ꯊꯣꯏꯕꯤ ꯃꯥꯁꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯏꯟꯗꯣꯝꯆꯥ ꯁꯤ ꯂꯥꯏꯒꯤ ꯀꯣꯟꯁꯤꯒ ꯌꯥꯎꯈꯨꯋꯣ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏꯒꯤ ꯃꯩꯔꯥꯁꯨ ꯏꯟꯗꯣꯝꯆꯥꯅ ꯑꯣꯏꯅ ꯂꯥꯡꯕꯤꯔꯣ ꯉꯁꯤꯗꯒꯤ ꯃꯥꯂꯤꯀꯥ ꯃꯃꯥ ꯃꯆꯥꯒꯤ ꯊꯧꯑꯣꯡꯗꯨꯗ ꯐꯨꯅꯤꯡꯕꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄꯒ ꯈꯠꯅꯕ ꯍꯧꯋꯦ ꯍꯥꯏꯅꯤ ꯈꯟꯗꯅ ꯃꯁꯥꯗꯨ ꯐꯥꯊꯔꯒ ꯇꯞꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯀꯔꯥꯏꯅꯣ ꯁꯦ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯆꯥꯛꯁꯨ ꯏꯟꯗꯣꯝꯆꯥꯅ ꯊꯣꯡꯕꯤꯔꯣ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯊꯕꯛ ꯑꯝꯇ ꯌꯥꯎꯗꯕ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕꯗ ꯋꯥꯔꯦꯕ ꯏꯟꯗꯣꯝꯆꯥ ꯂꯥꯛꯂꯕꯅꯤ나 ꯑꯩꯁꯨ ꯈꯔ ꯄꯣꯊꯥꯒꯦꯕ ꯃꯥꯂꯤꯀꯥ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯁꯤꯀꯣ ꯏ ꯀꯥꯔꯛꯇꯅ ꯃꯃꯥ ꯃꯆꯥꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯐꯨꯊꯕ ꯁꯣꯏꯔꯣꯏ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯔꯕꯁꯨ ꯑꯀꯟꯕ ꯋꯥꯗꯤ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯅꯣꯛꯁꯤꯟꯅꯔꯒ ꯍꯣꯏ ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯄꯒ ꯁꯥꯎꯅꯤꯡꯅ ꯑꯗꯨꯃꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯍꯞꯇꯥ ꯑꯃꯗꯤ ꯊꯣꯏꯅ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯏꯪꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯒꯤ ꯇꯨꯡꯗꯗꯤ ꯃꯥꯂꯤꯀꯥꯅ ꯃꯥꯡꯒꯣꯜ ꯂꯝ ꯇꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯥꯂꯤꯀꯥꯅ ꯇꯩꯔꯤꯕ ꯂꯝꯗꯨ ꯆꯕꯦꯠ ꯅꯦꯠꯂꯒ ꯍꯦꯛꯇ ꯊꯧꯁꯥꯗꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯃꯥꯂꯤꯀꯥꯁꯨ ꯋꯥꯅ ꯇꯩꯖꯔꯤꯕ ꯂꯝꯗꯨ ꯍꯦꯛ ꯊꯧꯁꯥꯗꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯆꯕꯦꯠ ꯅꯦꯠꯁꯤꯟꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯋꯥꯎꯔꯞꯅ ꯄꯦꯝꯃ ꯅꯪꯕꯨ ꯂꯝ ꯑꯇꯩꯕꯁꯤꯗ ꯆꯕꯦꯠ ꯅꯦꯠꯁꯤꯟꯕꯒꯤ ꯃꯍꯨꯠ ꯑꯁꯣꯝ ꯃꯇꯥꯏꯁꯤꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯊꯣꯏꯕꯤ ꯃꯥꯂꯤꯀꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯏꯟꯗꯣꯝꯆꯥ ꯅꯆꯥꯗꯣ ꯈꯤꯇꯪ ꯊꯨꯔꯦ ꯑꯗꯨꯅ ꯑꯁꯣꯝꯗ ꯆꯠꯄꯗꯣ ꯊꯦꯡꯂꯅꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯕꯦꯝꯃ ꯅꯪꯒꯤ ꯊꯕꯛꯇꯣ ꯌꯥꯝꯅ ꯊꯨꯕ ꯑꯣꯏꯗꯨꯅꯁꯨ ꯈꯖꯤꯛ ꯂꯩꯊꯣꯛꯂꯒ ꯆꯠꯄ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦꯅꯦ ꯏꯁ ꯂꯣꯏꯔꯦ ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯇꯥꯁꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯏꯟꯗꯣꯝꯆꯥꯅ ꯇꯧꯋꯣ ꯍꯥꯏꯕ ꯃꯑꯣꯡꯗ ꯇꯧꯗꯧꯕꯅꯤ ꯁꯤꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯌꯦꯡꯉꯨ ꯅꯪꯅ ꯇꯩꯕ ꯂꯝꯁꯦ ꯂꯣꯏꯅ ꯅꯦꯠꯊꯠꯀꯦ ꯈꯪꯉꯨ
ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯗꯣꯝꯆꯥꯗꯨꯕꯨ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯗꯣꯝꯆꯥꯗꯨꯅ ꯇꯩꯔꯤꯕ ꯂꯝꯗꯨ ꯍꯦꯛꯇ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯗꯕ ꯃꯥꯂꯤꯀꯥꯗꯨꯗꯤ ꯐꯥꯊꯕ ꯉꯝꯗ ꯁꯥꯎꯔꯛꯄꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ "ꯑꯗꯨ ꯑꯣꯏꯔꯗꯤ" ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯝ ꯇꯩꯔꯨꯕ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯂꯨꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯃꯥꯏꯗꯨ ꯍꯦꯛꯇ ꯑꯣꯟꯗꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯗꯨ ꯅꯥꯕꯣꯏ ꯀꯩꯕꯣꯏ ꯈꯣꯟꯖꯦꯜ ꯀꯟꯅ ꯀꯞꯂꯤ ꯇꯧꯗꯨꯅ "ꯏꯃꯥ, ꯏꯃꯥꯎ! ꯏꯟꯗꯣꯝꯆꯥꯅ ꯑꯩꯕꯨ ꯐꯨꯔꯦ! ꯃꯥꯏꯁꯤꯗ ꯑꯣꯟꯗꯅ ꯊꯥꯔꯦ! ꯁꯝꯁꯨ ꯐꯣꯏꯔꯦ ꯏꯃꯥ!" ꯃꯆꯥꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯂꯛꯄꯗꯨꯗ ꯇꯨꯝꯂꯝꯕꯤ ꯁꯅꯥꯍꯟꯕꯤꯁꯨ ꯍꯦꯛꯇ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ "ꯍꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯃꯄꯥꯜꯗꯅ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤ꯫ ꯃꯥꯂꯤꯀꯥꯁꯨ ꯍꯟꯗꯦ ꯑꯗꯨꯃꯛ ꯂꯨꯁꯝꯗꯨ ꯄꯥꯏꯅ "ꯇꯈꯨꯔꯥ ꯃꯆꯥꯅ ꯈꯠꯅ ꯆꯩꯅ ꯄꯥꯝꯗꯕ, ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯕꯗꯨꯒꯤ ꯁꯨꯝ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯅꯣꯏ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯦꯕ꯫ ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯉꯥꯈꯥꯅꯁꯨ ꯊꯛꯀꯥꯒꯤ ꯍꯣꯠꯅꯖꯕ ꯁꯥꯏ꯫ ꯑꯩꯁꯦ ꯏꯄꯥꯝ ꯂꯩꯀꯥꯏꯗ ꯃꯥꯂꯤꯀꯥ ꯄꯥꯏꯕꯤ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯏꯊꯛꯇ ꯅꯝꯃꯤꯅꯕ ꯂꯩꯕꯖꯥꯠ ꯅꯠꯇꯦ, ꯈꯪꯖꯤꯜꯂꯨ꯫ ꯃꯇꯨꯡꯗ ꯑꯁꯨꯝ ꯍꯦꯛ ꯇꯧꯔꯛꯂꯕ ꯅꯁꯝꯗ ꯅꯠꯇꯦ ꯅꯈꯣꯡ ꯅꯈꯨꯠ ꯑꯅꯤꯃꯛ ꯊꯨꯗꯦꯛꯑꯦ ꯈꯪꯉꯨ꯫ ꯍꯩ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ? ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯝꯒ ꯐꯣꯏꯕ ꯁꯥꯏꯅꯦ, ꯈꯪꯂꯤ ꯂꯩꯔꯝꯃꯨ꯫ ꯍꯩ ꯏꯔꯣꯏ ꯑꯄꯨꯝꯕꯤ, ꯅꯪꯅꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯃꯠꯇꯗꯤ ꯇꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯕ ꯉꯝꯕꯤ ꯑꯣꯏꯔꯦꯅꯦ꯫ ꯃꯁꯤ ꯀꯌꯥꯗꯅꯣ, ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯃꯤ ꯈꯠꯅꯕꯒ ꯍꯧꯏꯅꯦ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯧꯅꯤ꯫ ꯑꯩꯅ ꯃꯗꯣꯏꯗ ꯀꯔꯝꯅ ꯈꯠꯅꯕ ꯆꯩꯅꯕ ꯍꯧꯗꯣꯔꯤꯒꯦ? ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗꯒꯤ ꯑꯩꯗꯤ ꯆꯨꯝꯅꯇ ꯏꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯏꯁ ꯀꯌꯥꯗꯅꯣꯅꯦ, ꯑꯉꯥꯡ ꯑꯁꯤꯅꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯈꯠꯅꯕ ꯍꯧꯗꯣꯔꯤꯒꯦꯅꯦ? ꯇꯨ, ꯑꯗꯨ ꯌꯦꯡꯉꯣ, ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯅ ꯆꯕꯦꯠ ꯅꯦꯛꯈꯥꯏꯔꯤꯕ ꯃꯐꯝꯗ ꯎꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤ ꯉꯛꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯈꯠꯂꯛꯇꯨꯅ "ꯑꯁꯤꯕꯨ ꯅꯪꯅ ꯇꯧꯔꯤꯕ꯭ꯔꯣ? ꯍꯥ?" ꯁꯅꯥꯍꯟꯕꯤꯅ ꯃꯥꯂꯤꯀꯥꯅ "ꯎꯔꯦꯗꯅ ꯏꯆꯦ ꯏꯕꯦꯝꯃ, ꯑꯩꯁꯤ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩꯅ ꯀꯔꯝꯃꯥꯏꯅ ꯃꯐꯝꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯉꯝꯗꯣꯔꯤꯒꯦ? ꯍꯥ, ꯏꯆꯦ ꯁꯨꯝꯇ ꯈꯟꯕꯤꯌꯨ." ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯂꯤꯀꯥ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ ꯂꯝ ꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯅꯨꯔꯥꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯂꯝ ꯇꯩꯊꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯅ ꯃꯥꯂꯤꯀꯥꯕꯨ ꯏꯃꯨꯡ ꯑꯗꯨꯕꯨ ꯀꯥꯏꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯗꯨ ꯃꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯈꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯃꯥꯂꯤꯀꯥꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯁꯥ ꯉꯝꯗꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯄꯥꯝ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯝꯕꯒꯤ ꯃꯍꯨꯠ ꯃꯁꯥꯗꯨ ꯀꯟꯈꯠꯂꯝꯗꯨꯅ ꯏꯀꯟ ꯀꯟꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ "ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯏꯃꯥ ꯅꯪꯕꯨ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯉꯝꯗꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯅ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯂꯥꯛꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯁꯨ ꯇꯧꯗꯅ ꯏꯀꯟ ꯀꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯣ, ꯅꯃꯥꯅꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯃꯧ ꯑꯣꯏꯕꯗꯣ ꯎꯅꯤꯡꯃꯟꯗꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯃꯥꯅ ꯑꯁꯨꯛ ꯀꯟꯈꯠꯂꯤꯕꯁꯤꯅ ꯀꯝꯗꯧꯅ?" ꯆꯥꯏꯕꯤꯅ "ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯥꯁꯦ ꯄꯪꯉꯥꯗ ꯍꯔꯥꯎꯕꯗꯒꯤ ꯃꯁꯥꯁꯦ ꯄꯪꯀꯟꯗ ꯀꯟꯈꯠꯂꯕꯅꯤ, ꯈꯪꯀꯟ ꯀꯟꯈ꯭ꯔꯦ꯫ ꯑꯁ ꯂꯣꯏꯔꯦ, ꯏꯃꯥꯁꯤꯗꯤ ꯅꯍꯥꯟꯈꯩ ꯅꯪꯅ ꯅꯥꯔꯤꯁꯤꯗꯤ ꯑꯩꯅ ꯂꯨꯍꯣꯡꯗꯕꯒꯤ ꯑꯣꯏꯔꯦ." "ꯃꯥꯅꯤ, ꯑꯗꯨꯅꯅꯤ꯫ ꯅꯪꯅ ꯏꯕꯦꯝꯃ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯌꯥꯝꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ." ꯃꯥꯂꯤꯀꯥ ꯃꯃꯥ ꯑꯃꯗꯤ ꯃꯅꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯔꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯍꯥꯏꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯋꯥꯒꯅꯤ ꯈꯟꯕꯅ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ꯫ ꯃꯆꯤꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯥꯂꯤꯀꯥ ꯄꯥꯏꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯂꯨꯗꯧꯔꯤꯗ." ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯗꯨ ꯃꯥꯂꯤꯀꯥꯅ ꯃꯥꯕꯨ ꯐꯨꯈꯤꯕꯗꯨꯒꯤ ꯈꯜꯂꯨꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯒ "ꯏꯃꯥ, ꯉꯔꯥꯡ ꯏꯟꯗꯣꯟꯅ ꯑꯩꯒꯤ ꯁꯝ ꯐꯣꯏꯔꯒ ꯃꯥꯏꯗ ꯑꯣꯟꯗꯅ ꯊꯥꯈꯤꯕꯗꯨꯒꯤ ꯑꯩ ꯂꯦꯝꯅ ꯈꯛꯇꯣꯛꯏ ꯍꯥꯏꯁꯤꯅꯤ꯫ ꯕꯦꯝꯃ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯪ ꯅꯟꯗꯣꯟꯗ ꯋꯥꯔꯧ ꯄꯨꯛꯂꯧ ꯇꯧꯔꯅꯨ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯅꯁꯨ ꯍꯥꯟꯅ ꯍꯧꯕꯅꯤ, ꯂꯥꯜꯂꯤꯕꯗꯤ ꯅꯪꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯅꯄꯥ ꯑꯃꯗꯤ ꯅꯈꯨꯔꯥꯅ ꯈꯪꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯉꯥꯡꯕꯤ ꯆꯩꯕꯤꯔꯒ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯟꯗꯣꯟ ꯑꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦ, ꯅꯈꯨꯔꯥꯅ ꯂꯧꯔꯤꯕꯅꯤ, ꯅꯃꯥꯒꯨꯝꯂꯕꯅꯤ꯫ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯃꯥꯃꯛꯅꯤ ꯈꯜꯂꯗꯕꯅꯤ."
ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯅꯪꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯛꯇꯣꯏꯅꯤ. ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯋꯥꯈꯜ ꯇꯥꯏꯀꯣ? ꯍꯥꯏꯅ ꯊꯣꯏꯕꯤꯗꯨ ꯑꯗꯨꯃꯛ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯂꯩꯔꯤ. ꯃꯇꯥꯡꯗꯨꯗ ꯃꯥꯂꯤꯀꯥꯁꯨ ꯃꯄꯥꯝꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯕꯗꯒꯤ ꯁꯅꯥꯍꯟꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯆꯠꯂꯣ, ꯅꯟꯗꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯣꯏ ꯃꯥꯏ ꯇꯧꯔꯨꯁꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ. ꯊꯣꯏꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯃꯛ ꯃꯟꯗꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ.